Lanthokchari Science Magazine ngasigi thoramda thamjari miyoibagi saong saban karamno honglakliba amadi manadriba amasung Uchi Amadi Makhoigi Suthang paring Neinaba haiba hiramsida Department of Zoology Dhananjoy University Imphal da Assistant Professor oina thawpuriba Dr. Chingangbam Dhananjoy ga aikhoigi mihut Raichanda Chingtham go naduna wari saba miyoibagi saong saban karamno honglakliba amadi manadriba Matam amada miyubik saktam karam taurumbage ngasi mingsel tariba miyubik saktam si chahi million kaya changna tapna olakhiba saktam ni haina kangloloi singna phongdukli hojik uriba miyubik saong saktam si karamna olakhibano yamdrabada chahi million mari makhai ki mamangda miyubiki masa masu sorol singna makhong anina lepa amasung chatpa horukpa matamda miyoiba haiba makhong ani panba saong sada asi oirakhibani yawon paringi matung in na khong khut sangdorai amasung khutsa khongsa sing tensilai aduga khong ani na chatpegi mathausi pangthokpa hauраklami mingsel yenglubada mingsel da tariba mami ko mai amasung ya sing ururaga miyoiba kanglupki mathang honglakliba saong sada honglakpagi wari amadi liri miyoiba kanglupsina taibangda hek khongda ba haurakpadagi hauna miyoibagi saong saktamda awonba ahongba lairakli malemda khunda laitaduna lairiba miyoibagi saong saktamgi ahongbasida hakchang amasung brain gi chaw sangba loinana chinbal khayat amasung ya gi chaw sangbasu asum hantarai honglakliba ahongbasing sida miyoibagi mapan thonggi saong saktam amasung pari puri gi oiba genetic character sing miyoibana hingliba punsi mahing amasung makhoina lairiba maphamdugi nungsit nungsa climate kasu yamna naknaba mari lainai miyoibana chariba chinjaka honglakliba miyoibigi saong saktam saban kari mari lainabage miyoibina chariba chinjaka miyoibigi saung saktam sabanga asuki matik mari laine matam amada yong mali hainaramba miyoibigi saung saktam si tapna honglakhibagi maram nainabada miyoibina chariba chinjak kha kaukthok lamba yaroi mihorol degi anganba matamda lairamba miyoibigi masa masu sing si yamna kanba pambi amasung pambi degi phangba akanba chinjak sing saduna hinglami masina maram oraga akanba chinjak sing adu thugai duna chikhaiduna chaba yanaba susinnaba mongda matamdugi miyoibigi yagi saruksi yamna paklame mit amasung sairung aningmaksu kutlami chahi million anirongi manungda umangi chang hantharakpa chanaba chinjakta akangbagi saruksi yamkhalakpa akoibigi phibamda ahongba kaya lakpasina maram oiraga anganba matamda leiramba miyoi kanglupsina makhoina chagadaba akanba chinjak singbu thugaibagi damak amasung chananabagi sagi sadongbu machet kakpa yaba khulai sijinnaba hauраklami chinjak sing si thong thakpagi kanglon khangduna chaba thakpagi hainabi leirakpadigi miyoibagi maigi pak chawba chang hantharaktuna asum piksiglai hawkhiba chahi licha haibadi mihauronda leiramba mirongi brain asi ngasigi mirongi brain dagi chawba heli masi maru oina hawkhiba chahi lising tarukki manungda thokpani masi hakchangi wang chawba hantarakpagi khudamni chahi licha amagi mamangda leiramba mirolgi brain gi chaw sangbasi changchata cubic centimeter lising ama changani chahi lising tara nithoi gi mamangi mirol gi brain gi chaw sangbasi chawchata cubic centimeter lising ama chamri yankhaini aduga ngasi gi mirol gi brain gi chaw sangbasina cubic centimeter lising ama chahum yankhaini aduga amaromda ya amasung khayat se pixel lakpa tensile lakpa asina ngasi gi mirol gi miyoi kharadi third molar natraga wisdom teeth hongnaba mafam phawba leitaba yaure miyoi bagi maithongda tapna honglakliba ahongba singsi miyoibana hingnabagi damak khutna pangalna thabak subasiga mari leinadaba yai tasengnamak khunai sida hingminnariba miyoi singi marakta amaga tona tinabada pukningda langtaknaba phaurakpa amasung amaga pau phaudoknabada miyoibagi maithonggi saong satheksina yamna chawba thodang lauri ningsingba thoktraba matamdagi hauna tongan ba maithonggi saruk oiriba pisum mitna chingbana wahai yaudaba lol ama ngangnaba pau phaunabagi
pangalsu leiri social communication na ngasigi chahi chasida aikoina uriba miyoibagi magi saong saktam se tapna amuk semdorakhibani haibasidi chingnaningai oi adubu climate change budi kaukthokpa yade climate change the miyoibagi magi saong saktam amasung hakchangi saong sadada kari karam makhalgi mari leinaribano climate change aing asagi sang asum hengalakpaga iroinana miyoibagi saong sadasu saktam hongbagi oithokpa lei khudam oina haibida miyoiba amana ningsa hunjinbagi chap chaba singsingadaba naton makhulsi mathau tai chahi licha ama chutna satharakliba yawun paringi thongsing amasung aing asagi chang asum hengalakpaga iroinana miyoibagi saong sabanda ahongba kaya piri aingba lamdamda leiba miyoibagi naton si yamna pikalli naton sanglaga yamna su makhul khugalli asigumba makhalgi naton sina ningsa hunjinbada langsta sangsingadaba isingi manilgi chang yamna yawba nungsittu sabung tawhalli aduga asaba lamdamda leiba miyoibagi natondi khara subsillaga natonsi kolap tawgalli hariba natongi mong asina ningsa honba matamda langstagi mangkhigadaba isingi manilgi chang hanthahanbada yamna chauna mateng pangi asaba amadi ising manilgi chang yamna yawba nungsit nungsada khundaduna leiriba miyoi singi natondi yamna chawi amasung ipakpaki naton nammi ayingba lamdamda leiriba eskimo singi mamaisi fat ki chang yamna yawbuna noi peli amasung hakchangi aying asagi chang kaidana thamba ngammi awang thangba asia amasung ayingba maphamgi miyoi singi maise unna chathatpadagi ngakthokpa ngamnabagi damak noi pe na chawi chinbal chawbusina hakchangi moisture bu manil onthokpada mateng pangduna hakchangbu inghalli awang thangba amasung nongpok thangba asia da leiriba miyoi singi mitse undagi thaktorakpa mangalbu ngakthoknaba mithupnai numitki mangal watpa maphamsingda khunda leitariba miyoi singi mitse higok machu changi masina numitki mangal watpa maphamdugi potchai sing uhanbada hena mateng pangi atopa miyoi kanglupnadi khangbada yamna wagadaba aduga australia gi yelhomi kangbuna kharadi matam ngaihak yamna ingmanduna hakchangi i phawba phamjingadaba leingoi lamdamgi yamna ingba ahingda hakchangda ningthamba phawdaba ahing lenba ngammi yamna ngalingei matamda afrika ta khunda leitaduna leiriba miyoiba khudingmak chap manana aing asagi phibam amada punna leibinabana maram oiduna makhoigi saung saban amaga yamna manarame human evolution gi lamda khang hairaba united states ki arizona state university da thabak tawriba william kimball amasung paul o higgins london gi university of york na phungdokhibada miyoibagi dna nainabadagi khangba ngambasi miyoibagi horokpham nainarubagi yawon paringda miyoibagi saung saban manaba chaw sangbasi akoibagi phibamga yamnamak naknaba mari leine hojiki matamda charibi chinjak amasung aing asa climate change amasung global warming gi khongjin sina asum yankhalakpa taragadi tungda lakadaba chahi kaya gi tungda yorkadaba miyoibagi charun surun gi saung satam saban karam tobagi haibadu ngasi mak mitna uningi Aroibada amuk thamjari Uchi Amadi Makhoigi Suthang paring Neinaba haibe hiramsida Department of Zoology Dhananjoy University Imphal da Assistant Professor oina thawpuriba Dr. Chingangbam Dhananjoy ga ekhoigi mihut Raichanda Chingtham go nadunu wari saba ngasi mu pudura laksari science magazine uchi amadi makhoigi suthang paring nainaba haiba hiram sida khana nainaba Akashvani Imphal gi studio da lengsindura lebireba Dr. Chingambam Dhananjoy bu anu moktada kai khumna jabaga loinana taram nokseri thakachari Akashvani Imphal bu loinana tabiriba mayam busu koknonjari aibung miyoibana hor ngaidigi loinaduna leirapa sanga singi marakta uchi haibasi koi amani oja aduna manipur da hojiksi uchi amadi magi suthang paring je kari no ba nainadring mamangai uchi haibasi magi punchi wari haigadra maje karamba makhalgi sa marakta chingi maje masa popoda tha kya changi haibara chingbagi matangda aduga masung uchi je makhalje mayam dilerengani oja adumai tokdana manipur da uchi makhalje kayamuk phangi haibadu wahod oina te tak tung thambioja hoi pani hanba
ꯃꯇꯝꯃꯛꯇꯗ ꯑꯩꯕꯨ ꯎꯆꯤꯒꯤ ꯂꯝꯕꯤꯗ ꯄꯨꯁꯟꯕꯤꯔꯝꯃꯤꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯖꯥ ꯊꯧꯅꯥꯎꯖꯝ ꯚꯒꯤꯔꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯅ ꯔꯤꯇꯥꯌꯔ ꯇꯧꯈꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗꯒꯤ ꯃꯍꯥꯛꯅ ꯎꯆꯤꯒꯤ ꯂꯝꯕꯤꯁꯤꯗ ꯑꯩꯕꯨ ꯄꯨꯁꯟꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯎꯆꯤꯒꯤ ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯎꯆꯤꯁꯤ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯑꯩꯈꯣꯏꯅ ꯅꯩꯅꯩ ꯑꯍꯥꯟꯕꯗ ꯀꯃꯦꯟꯁꯤꯌꯦꯜ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯒ ꯃꯥꯏꯒ꯭ꯔꯦꯁꯟ ꯈꯪꯗꯦ ꯃꯤꯑꯣꯏꯕꯅ ꯆꯠꯄ ꯂꯝꯕꯤꯗ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯅ ꯀꯃꯦꯟꯁꯤꯌꯦꯜ ꯀꯧꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯎꯆꯤ ꯑꯃꯅ ꯃꯈꯣꯏ ꯃꯤꯑꯣꯏꯕꯒ ꯌꯥꯝ ꯅꯛꯁꯤꯟꯅꯗꯕ ꯐꯣꯔꯦꯁꯇ ꯃꯈꯣꯏꯒꯤ ꯆꯠꯀꯗꯧꯕ ꯍꯤꯡꯕꯒꯤ ꯂꯝꯕꯤ ꯑꯗꯨꯝ ꯆꯠꯂꯒ ꯇꯣꯉꯥꯟꯅ ꯂꯩꯕ ꯋꯥꯏꯜ ꯑꯣꯏꯅ ꯑꯗꯨꯅ ꯅꯟ ꯀꯣꯃꯦꯟꯁꯤꯌꯦꯜ ꯀꯧꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗ ꯎꯆꯤꯁꯤ ꯀꯌꯥꯝ ꯂꯩꯒꯦꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯤꯖꯤꯟꯖꯕꯗ ꯎꯆꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯅꯔꯤꯕ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯂꯩꯕ ꯂꯧꯕꯨꯛꯇ ꯂꯩꯕ ꯈꯔ ꯆꯥꯎꯕ ꯃꯃꯩ ꯈꯔ ꯁꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯒꯤ ꯁꯥꯏꯖꯤꯟꯗ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯕ ꯈꯔ ꯄꯤꯛꯂꯞ ꯇꯧꯔꯒ ꯃꯃꯩ ꯁꯥꯡꯕꯁꯤꯡ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯎꯆꯤ ꯍꯥꯏꯔꯒ ꯈꯪꯅꯩ ꯑꯗꯨꯒ उतिन हारिसिना कंफानदा अखोगी लेबाक मखादा ग्राउंडा चेनबा मनम महा खर नमथीबा अखोगी मखोन याम याहौबा अदुगुम्बा उतिन कवै अदुगा इमु मनुंगदा कोचेन चेन चेलगा याम खर पिकलप तौबा उचिगी मोंगदी मानबा याम पिकबा अदुबा अखोइना बोरा उची यार खंगनै मोइसिना माइस कवै अदुगा उची अखोइना रेड हाइसिना उची अचौबो सिंगसिने अदुना हौजि फौगी मनुंगदा मणिपुरदा उची मखनसे जूलॉजिकल सर्वे ऑफ इंडिया ना कुनमाथोय फंगे हाय अदुबो कुनमाथोय जिगी मनुंगदा कमेंशियल नन कमेंशियल पुल्लगा आइना ngasi bawokta study tawjabada tarani thoidi aina khangjare scientifically koi analyze tawjare aduga matang sida akoina chamlappa uchi gi kanaba hepet chawrakna panjaragadi uchi sina magi gestation period se around about 21 days kumba miro laga macha se yamlabada tarahumdoi yamdrabada taruk pui piaramana aduga uchi mar thana uchi ngai uchi si ozana tapi bada yumda leibu ragasu amana yam apipa bora uchi adigi lamlakta ꯃꯤꯑꯣꯏꯕꯒꯤ ꯍꯥꯏꯗꯤ ꯆꯥꯛ ꯂꯨꯈꯥꯀꯣꯝ ꯅꯠꯇ꯭ꯔꯒꯁꯨ ꯑꯇꯣꯞꯄꯗ ꯖꯤꯕꯥꯟꯕꯁꯤꯡꯁꯦ ꯃꯥꯅ ꯆꯥꯔꯀꯥꯟꯗ ꯄꯨꯈꯤ ꯃꯌꯥꯗ ꯂꯩꯗꯅ ꯈꯣꯠꯇꯅ ꯍꯨꯠꯇꯅ ꯇꯧꯕꯗꯣ ꯃꯣꯏꯗꯣ ꯉꯁꯥꯏ ꯑꯣꯖꯥꯅ ꯎꯇꯤꯟꯅ ꯍꯥꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯗꯅ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯈꯜꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯕꯤꯍꯦꯕꯤꯌꯔ ꯁ꯭ꯇ꯭ꯔꯛꯆꯔꯗꯤ ꯂꯣꯏ ꯃꯥꯟꯅꯕ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯤꯇꯪꯒꯤꯅꯦ ꯎꯇꯤꯟꯁꯤꯅ ꯈꯔ ꯑꯩꯈꯣꯏ ꯃꯤ ꯂꯥꯏꯀꯤꯗꯦ ꯃꯤ ꯃꯔꯛꯇ ꯑꯗꯨꯝ ꯆꯠꯂꯒ ꯃꯣꯏ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯈꯣꯠꯄ ꯇꯧꯏ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯎꯆꯤ ꯑꯌꯥꯝꯕꯗꯤ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯃꯤ ꯎꯕ ꯌꯥꯗꯦ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯇꯣꯉꯥꯟꯅ ꯃꯤ ꯎꯗ꯭ꯔꯀꯥꯟꯗ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯈꯣꯠꯄꯁꯤ ꯇꯧꯏ ꯑꯗꯨ ꯃꯤ ꯃꯔꯛꯇ ꯂꯩꯕꯗꯤ ꯀꯌꯥ ꯊꯦꯡꯅꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥꯅ ꯉꯁꯥꯏꯒꯤ ꯊꯝꯕꯤꯈꯤꯕ ꯎꯆꯤꯁꯤ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏ ꯍꯤꯡꯕꯗ ꯁꯥꯒꯣꯟꯅꯔꯛꯄ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯆꯜꯂꯤ ꯑꯗꯨꯒ ꯃꯤꯑꯣꯏꯕꯅ ꯃꯃꯥꯡꯉꯩꯗ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯄꯗꯣ ꯃꯆꯤꯟꯖꯥꯛ ꯊꯤꯕꯩꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯥꯏꯃꯦꯇꯤꯛ ꯀꯟꯗꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯁꯐꯨꯜꯂꯤ ꯏꯁꯤꯡ ꯏꯆꯥꯎ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯏꯀꯪ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯐꯝꯗꯣ ꯂꯥꯛꯅ ꯍꯣꯠꯅꯕꯗ ꯍꯧꯖꯤꯛꯀꯤ ꯎꯆꯤꯁꯤ ꯃꯤꯑꯣꯏꯕꯅ ꯄꯥꯝꯃꯁꯨ ꯄꯥꯝꯗ꯭ꯔꯒꯁꯨ ꯃꯉꯣꯟꯗ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯂꯣꯏꯅꯔꯛꯑꯦ ꯑꯗꯨꯅ ꯑꯣꯖꯥꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯎꯆꯤꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯝꯕꯁꯤ ꯃꯥꯏ ꯉꯁꯥꯏ ꯎꯆꯤ ꯑꯃ ꯁꯤꯟꯅꯩꯅꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯁꯤ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯏ ꯅꯠꯇ꯭ꯔꯒ ꯃꯈꯣꯏ ꯀꯗꯥꯏꯗꯒꯤ ꯑꯣꯔꯤꯖꯤꯟ ꯑꯣꯏꯔꯛꯄꯅꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁ꯭ꯋꯥꯏꯁꯤꯗ ꯑꯗꯨꯝ ꯈꯪꯕ ꯉꯝꯕ꯭ꯔꯥ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯎꯆꯤꯁꯤꯒꯤ ꯃꯔꯨꯑꯣꯏꯅ ꯅꯩꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ 66 ꯃꯤꯂꯤꯌꯟ ꯌꯔꯁꯀꯤ ꯃꯃꯥꯡꯗ ꯏꯟꯗꯤꯌꯟ ꯄ꯭ꯂꯦꯠꯁꯤꯅ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯀꯥꯏꯔꯛꯑꯒ ꯌꯨꯔꯣ ꯑꯦꯁꯤꯌꯥꯟ ꯄ꯭ꯂꯦꯠ ꯕꯔꯃꯤꯁ ꯄ꯭ꯂꯦꯠꯁꯤꯗ ꯌꯦꯁꯟꯕ ꯃꯇꯝꯁꯤꯗ ꯍꯦꯠ ꯁꯝꯅꯕꯒ ꯆꯥꯏꯅꯥꯔꯣꯝꯗꯒꯤ ꯎꯆꯤꯁꯨ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯠꯀꯤ ꯎꯆꯤꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯌꯦꯡꯉꯨꯔꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯝꯃꯤꯕ ꯎꯆꯤꯁꯤꯡꯁꯦ ꯀꯔꯥꯏꯗꯒꯤ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯏ ꯀꯔꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯥꯛꯏ ꯍꯥꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯆꯤꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯆꯥꯏꯅꯤꯁꯀꯤ ꯊꯥꯏꯂꯦꯟꯒꯤ ꯃꯂꯦꯁꯤꯌꯥꯒꯤ ꯁꯨꯝ ꯂꯝꯕꯤꯁꯦ ꯐꯥꯎꯔ ꯆꯠꯄꯅꯤ ꯑꯁꯤꯅ ꯎꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗꯒꯤ ꯃꯥꯏꯒ꯭ꯔꯦꯠ ꯇꯧꯔꯛꯑꯀꯥꯟꯗ ꯑꯇꯩ ꯆꯠꯂꯨꯔꯀꯥꯟꯗ ꯆꯥꯏꯅꯥꯔꯣꯝꯗꯒꯤ ꯍꯥꯏꯗꯣꯔꯛꯑꯒ ꯃꯅꯤꯄꯨꯔꯗ ꯌꯥꯝꯅ ꯂꯥꯞꯄ ꯃꯇꯝꯗ ꯁꯦꯇꯜ ꯇꯧꯈꯤ ꯍꯥꯏꯕꯁꯤ ꯎꯆꯤꯁꯤꯅꯁꯨ ꯃꯔꯨꯑꯣꯏꯅ ꯉꯁꯤꯁꯨ ꯎꯠꯂꯤ ꯇꯥꯛꯏ ꯑꯗꯨꯅ ꯎꯆꯤꯒꯤ ꯁ꯭ꯇꯗꯤ ꯇꯧꯔꯒ ꯃꯤꯑꯣꯏꯕ ꯃꯥꯏꯒ꯭ꯔꯦꯁꯟꯒꯤ ꯔꯨꯠꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯌꯥꯊꯣꯛꯄ ꯌꯥꯏ ꯈꯪꯗꯣꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤ ꯄꯨꯊꯣꯛꯆꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯈꯜ ꯐꯨꯔꯨꯞꯁꯦ ꯑꯉꯧꯕ ꯃꯤꯠ ꯈꯨꯕ ꯑꯗꯒꯤ ꯃꯥꯒꯤ ꯀꯂꯔꯗ ꯍꯥꯏꯔꯒꯅ ꯌꯦꯂꯣ ꯀꯂꯔ ꯑꯣꯏꯕ ꯑꯗꯨ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯈꯥꯏꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯒꯤ ꯖꯦꯅꯦꯇꯤꯀꯦꯂꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯖꯤꯟ ꯄꯨꯜ ꯃꯔꯤꯅꯤ ꯀꯥꯏꯅꯒ ꯑꯩꯈꯣꯏ ꯍꯥꯏꯕꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯎꯆꯤꯁꯤꯡꯁꯦ ꯑꯣꯖꯥ ꯃꯥꯁꯤ ꯆꯥꯎꯔꯥꯛꯅ ꯖꯤꯟ ꯄꯨꯜꯁꯦ ꯀꯌꯥꯃꯨꯛꯀꯨꯝꯕ ꯑꯣꯏ ꯎꯆꯤꯁꯤꯒꯤ ꯃꯥꯒꯤ ꯖꯤꯟ ꯄꯨꯜꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯐꯥꯏꯂꯣꯖꯦꯅꯦꯇꯤꯛ ꯀ꯭ꯂꯥꯁ ꯐꯥꯏꯂꯝꯒꯤ ꯃꯇꯨꯡꯏꯟꯅ ꯇꯣꯉꯥꯟꯅ ꯈꯦꯠꯅꯖꯩ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯔꯜड ꯋꯥꯏꯗꯀꯤ ꯑꯣꯏꯅ ꯂꯩꯔꯤꯁꯤꯗꯤ ꯃꯨꯔꯤꯗꯤ ꯍꯥꯏꯕ ꯐꯦꯃꯤꯂꯤꯁꯤꯒꯤ ꯖꯤꯅꯦꯔꯥ ꯁꯤꯁ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏ ꯃ꯭ꯌꯨꯔꯤꯗꯤꯒꯤ ꯑꯌꯥꯝꯕꯁꯤ ꯖꯤꯟ ꯄꯨꯜ ꯑꯃꯈꯛꯇꯪꯗ ꯄꯨꯜ ꯇꯧꯏ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯖꯤꯅꯁꯇꯨꯡꯒꯤ ꯇꯣꯉꯥꯟꯅ ꯂꯩ ꯑꯗꯨꯅ ꯖꯤꯟ ꯄꯨꯜꯗꯤ ꯈꯔ ꯌꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯆꯅꯤꯡꯉꯤ ꯍꯧꯖꯤꯛꯁꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃ ꯂꯦꯕꯣꯔꯦꯇꯔꯤꯁꯤꯡꯗ ꯆꯥꯡꯌꯦꯡꯁꯪꯁꯤꯡꯗ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯣꯄꯔꯦꯁꯟꯁꯤꯡꯁꯦ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯍꯤꯗꯥꯛ ꯑꯃ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯌꯦꯜ ꯑꯃ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯍꯦꯛ ꯊꯥꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯕꯁꯤ ꯑꯩꯈꯣꯏ ꯎꯆꯤꯗ ꯑꯌꯥꯝꯕ ꯇꯧꯏ ꯑꯗꯨꯅ ꯃꯦꯗꯤꯀꯦꯜ ꯑꯃꯁꯨꯡ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯑꯣꯏꯕꯁꯤꯡꯁꯤꯅ ꯎꯆꯤꯅ ꯃꯔꯨꯑꯣꯏꯅ ꯋꯥꯏꯗꯂꯤ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯣꯖꯥ
ꯃꯁꯤ ꯃꯔꯝ ꯀꯔꯤꯒꯤꯅ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯍꯣꯏ ꯍꯣꯏ ꯎꯆꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒ ꯃꯈꯣꯏꯒꯁꯤ ꯀꯩꯗꯧꯒꯦꯗ 68% ꯃꯥꯟꯅꯩ ꯖꯤꯅꯣꯝ ꯂꯦꯚꯦꯜꯗ ꯑꯗꯨꯒ ꯃꯤꯑꯣꯏꯕꯗ ꯅꯥꯔꯤꯕ न्यूरोजेनरेटिव डिजीजेस हार्ट डिजीजेस और एनी अदर कैंसरस फॉर्म एनी फॉर्म लेबा जिन सिंगसीगा उचीगा खोइगा चप माने हाइना खोइना लवे अदुना उचीदा स्टडी तौबदो मियोबदसु दुम अप्लाई तौरगा स्टडी तौबा दुम याय नत्रगना मियोबदा नाबो लेनादो उचीदा नाहालगा मदु ड्रग एनालिसिस तौबा ड्रग एप्लीकेशन तौरगा मदुबो करेक्शन तौनबा याम लाइना होनबा याय अदुना उची से यामना मरुओइबा स्टडी मैटर लमनी हाइना मसिबो लौनरी जातुगा अखोइगी उसी सी मयाम ना अखोइगी उसी की लैब ता कइदा अदगी आंगांग सिंगी क्लास 10 11 12 तसो उसी की अंदुमक डाइसेक्ट तौब खाइदोतना मयाम लेनरी दनो जा अदु मणिपुर दा लेबा ngasai ozana tapi usi do aduga mayam usi angobu ka haisu khangnaba aduga amu usi angobu du dagi hamu khara hena chawba aduga khara hena medical gi lam sida khumang chawshinna test tongna basi albino red ba haibu gumba adagi gunyapika ka haibu sumani makhoi ga usi manipur da phangi ba ngasai ozana tapi budo usi makhara train thoi adagi amana pulaga na kuma thoi ka phangi hai adu haribu usi sing manipur da lebu usi singa de albino gumba gunyapika gumba siga gari da un khenari hoi ahan bada khoi gi manipur da phangba kunma thoi duna maruina magi wild status p aduga albino red sina swiss strain ogera natragana scientific name da Ratus norvegicus ogera si sina karigumba Switzerland gi farm natragana Finland gi farm amana magi genome se loinamuk sequence toraga any difficulties or any doubt lateraba adugumba species amani na worldwide oina sijine aduga akoigi lamda leiba jangan da leiba mayam sidi experimental da sijina de maramdi kari no haiba matam magi genome duga Ratus norvegicus ki albino duga ani do khara khene amaduna well established tauba inbred ne aidi kari gumba mata ahong laiteraba generation khudingi kaimta change tawdraba aidi ozagi matang da martna akhoi nusi phangi usi sidi ngasagi nature na adumak bibira aba adu makal usi ni dana adu jine ozana haibiba albino red albino mice bina pikumba sidi Switzerland dagi mokhoi si lab ta established to gune o haibidi moi si original oiba genetic yaw adugumba uchi di natteba natte khara modified tawre o khara modified tawre haide magi experiment tu gi matungina haide experiment nu aina ba haida adu huziki hariba usi singdo manipur da lak ga manipur da so testing gi lab ki tung da su su makhal gi haitare genetical gi level gi oiba yamna chokba lab andum tung da su nu orpa soy na tro anu masida lakpa matam da makhoi gi oiba hingbada nuaina ba adai makhoi se suitable condition da hingbada nu yarabra adum ta duk teng ai usi sing si lab ki genetically modified torbo sing do lakpa matam da lamdam si gi oiba khalji ga moi sem sanari bra natraga moi jo mo local gi usi si ga mo moi se crossbreed to bom sangi ba kai do jana kitang thambiro hojiki koina kai gumba Ratus norvegicus ki albino strand se koina lobiraga experiment tawge harga di ethical issues leite my domestic koi gi experimentally one develop tawbani aduga hojiki hangbiri ba wahang du matungina koina hajaraga di koi albino si Guwahati dagi khangde Kolkata dagi khangde ani koina lawraga lab ta dum establish to bibe ai aduga tawbiraga magi inbreeding do dum masa matonda moi mase launa leinaraga dum leiraga koi generation khara dadi khara soiba la pasu lei aduga lakringai di environmental factor di thudopa leite magi daka oiba water food everything supply tawbiraga di dum maintain tawroga leibe ai mayam puno muno khangnare miobigi test to mi obida thadringai da usi da hana loina test to gi usi da khai heart sina sini sina lungs da sini habse dum mairu sing jo am loin tawni hujik si ozana sum khangbi bada haitare anoba discovery sing anoba breakthrough oiba sing usi da test to kanda 100% accuracy do phangi ba matam da makhoi da effective oiba du maina chamana mi obida su oiki haibigi adu makhali wari single gum le ja kitang thambiyo ja adu maroina khogi uchi da Neinaba se neurodegenerative diseases isms kumba schizophrenia gumba nadragana Parkinson's kumba makhoi sing se uchi da phajana study tawraga puthoiba hida langthak to madu mi obida dum apply tawba yai adu maroina huji akoina scientific world da yam kan siji nariba se uchi sigi magi naked mole red haina tongan ba jin sing se lokthok loksin hapto hapsin akoina knock in knock out kawai adu jum da tawraga tongan ba drug sing sina correction tawba ngambra haina yengaga madugi tawriba cancer gi oigera natragana any disease ki medication do uchi du da successful oiradi miobada dum 100% mak natraga su 70 to 80% de dum success rate wangna lei haina tamjage koigi hujik se usi sigi oiba chromosome structure haidare magi paripur gi suthang da leiba magi e gi haigadra magi
wakalon paring haidra aduga mayamna yam kanna khujiksi nainariba genetical research siga makhoigi manaba singse aduga tungda su ngasai usi se yaudna di genetical ge level da research of the wagi ni ka haibigi ozagi wafam kitang ju phung ki biya hoi hoi aduna genomic level da khoni uchi siga miyoiba ga compare tawradi uchi sina 2.79 billion ni aduga miyoiba na 2.9 roughly 3 billion genome size ni aduna almost uchi ga miyoiba ga genomic level di almost similar oi roughly 3 billion cells ne hane lo yai aduga chromosomal level da khoi nam yenga di uchi sina 40 38 42 lay aduga miyoiba gi di 46 chromosomes ni aduga ngasa gi particular uchi ama laina ama nerve ki natragana cancer gi natragana any cardiovascular diseases ama induce tawraga mai the yauriba genes to sequence tawthoga kari kari da kheneraga hojiki haiba nerve disorder se lai natragana cancer ju oire haiba ngasi di uchi sigi tongan tongan ma makhal leibisina akoi da yamna mateng pangi madugi study duna miyoiba da su sigumba gene sida sigumba nucleotide sida kari karamba change tawbage kari ahong lakbage haiba khangduaga hojiki haiba laina do cure tawbada natragana rectify tawbada yamna maruoiba mateng ama pangi hajage scientific studies da lakpa matamda manipur da lariba usi singse mamangai da 2 to 3 decades ki mamangai da layamba usi singi behavior siga hojik larime usi sing sigi behavior si masida ozana kitang changes layena khanbibra haidi machau budani khangde natra masi wild orakpadani khangde natra makhoi singba hengalakpani khangde natra ka makhoi se hena mascha phangnaba miyubi ka yamna hena akhoi gi naksana na haidar mi lonje akhoi khangba gi mongda akhoi pet animal gi type da makhoi sum changes laripani khangde adumana tawropagi habe ubro ja kamai hoi hoi masida koi gi yam panjaning ba masu le ozana su matang chana haibirai ahan bada koi gi 1970 sadai da koi gi manipur da bendigota bengalensis habise phangamde jinjak puba truck bengal dagi kolkata dagi natragana guwahati dagi lakpa matamda uchi se yaurakpani hojiki bendigota bengalensis koi gi lambi da chapada turen mapan da leiba mami khara khuba khara murap tawbase uchi achauba haiba tai adudagi di atopa mana adugi opposite ta akoi gi saida lampen da natragana koi imung manung da lebaki yumda khotoiba singsina retus norvegicus koi masina china dagi migrate tawrupani mahadi mamang do tamamadi ngalingai matamda aduga hojiki haiba makoi khodamoina bendigoda bengalensis ka retus ka lakpasina akoi gi akoi besida hena kaiba pire e aduga muk hana lejaramba retus ki species khara aduga natragana atopagi species khara makoina tanthokre aduga hojik species ani sina kaidogeda hojikti makoina hojik valley singje dominate tawre tongan ba hana lejaramba samna endemic red species ngasi di akoi ubada khara ware aduna 1970 mamang da leiramba uchiga hojiki 2025 ki manung da leiba uchi siga yamna khenere hana leiramba do makoi gi hojiki laiba alien species ani sina makoi se tanthokre haibadi uchi singsina su hojiki haiba uwa gi maru marang mafam amade mafam da putok pusin tawbodo hanagi uchi du oiramadi hanagi pambi do hogodobo adu hojikti anoba uchi du na hojiki pambi du di khangba natrabanina hojiki pambi natragana microbes khangde mangjal e aduna ecological imbalance amadi lae leira e haibasi proof tawe khangba ngam haibadi akhoi ki mahausa gi khal se balancing tawna phonab du usi na sun thawlang laurame yam yawi haidi mangai da upal oraga su natraga uhai ama se oina laminar amina oina manam nambani khangde makoina sabadani khangde yai ka na ga khangpadagi sum makhoi si sum catching to makholamba layeba adu osana tabi du di ngasagi huziki in ngasagi business pu oro amabu oro moi pot lorpa matam da 1970s adwai dagi lakpa matam da europe du di lamdam si oiba khalla chawbu upal wapal sing adu mu marang sing dum mapal lamda phangdabanina makoina adu amuk adapt tawno phonabada khangdabanina environmental balancing tawbuda su moi koi khetang ngamde na oja tapi bani uchi se ngasagi osana sum akoi na matam da scientific ki oina yamba chatle aduga amuk su akoi si miyebagi akoi gi horupam nainabada su makoi gi oiba anam kanaba makoi gi paring pathap to usi na se piri oja adu na tabi do uchi se nakamorum do hainaba layo ja ahingba jiba amagi masinjak ni na oja adumain tawduna uchi se manipur da sunum hojik sunum sanari jinjak ki oina mafam kharada aduna masi koi valley da sunum hana num sanaramra adu masi su chalo se sha da di usi se yam marang kaina chabagi su num koina photo su uye duga ma sun phayena haini adu masi usi se sama matamda monde piriba kanaba singje ja si su thami biya hoi masi khum kharagi wa na tabada miyoibana top mafam amadagi top mafam
ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯄ꯭ꯔꯣꯇꯤꯟ ꯁꯣꯔꯁꯁꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯎꯆꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔꯤꯕ ꯔꯣꯗꯦꯟꯁꯤꯡꯁꯤꯅ ꯑꯌꯥꯝꯕ ꯑꯣꯏ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯑꯗꯨꯝ ꯆꯠꯊꯕ ꯃꯐꯝ ꯂꯩ ꯑꯗꯨꯒ ꯎꯆꯤꯁꯤꯒꯤ ꯃꯥꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯦꯛꯇꯣꯄꯦꯔꯥꯁꯥꯏꯠ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯂꯩꯕ ꯑꯦꯟꯗꯣꯄꯦꯔꯥꯁꯥꯏꯠ intestine ꯂꯧꯊꯣꯛꯈ꯭ꯔꯒꯗꯤ highly proteinous ꯑꯣꯏꯕ ꯃꯤꯠ ꯑꯃꯅꯤ ꯑꯗꯨꯅ ꯎꯆꯤꯁꯤ ꯆꯥꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯧꯖꯤꯛ ꯆꯥꯕ ꯃꯐꯝ ꯂꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯐꯪꯉꯤꯕ ꯄ꯭ꯔꯣꯇꯤꯟ ꯑꯦꯃꯥꯏꯅꯣ ꯑꯦꯁꯤꯗꯁꯤꯡꯗꯣ ꯌꯥꯝꯅ ꯀꯥꯟꯅꯕ ꯃꯤꯑꯣꯏꯕꯗ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯑꯦꯃꯥꯏꯅꯣ ꯑꯦꯁꯤꯗ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯃꯃꯥꯡꯗꯁꯨ ꯑꯣꯖꯥꯅ ꯊꯝꯕꯤꯈ꯭ꯔꯦ ꯎꯆꯤꯁꯤ ꯇꯥꯏꯕꯪ ꯃꯤꯒ ꯑꯗꯨꯝ ꯁꯥꯒꯣꯟꯅꯔꯗꯨꯅ ꯂꯥꯛꯄ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯅ ꯂꯣꯏꯅꯗ꯭ꯔꯒꯁꯨ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨꯃꯛꯄꯨ ꯉꯁꯤꯃꯛꯇꯤ ꯑꯣꯖꯥ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯄꯥꯟꯗꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯑꯣꯏꯕꯒꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯍꯧꯅꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯁꯤ ꯑꯔꯕꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒꯁꯨ ꯁꯤꯃꯤ ꯑꯔꯕꯅꯥꯏꯖꯦꯁꯟꯒꯤ ꯀꯣꯟꯁꯦꯞꯁꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯂꯥꯛꯅꯕ ꯉꯥꯛꯇꯅꯦ ꯈꯨꯗꯤꯡꯃꯛꯇ ꯃꯥꯂꯦꯝꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯟꯅ ꯑꯩꯈꯣꯏꯁꯤ ꯏꯅ ꯀꯨꯞꯄꯝꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯎꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯂꯛꯄ ꯑꯗꯨ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯆꯦꯛꯅ ꯅꯨꯡꯅ ꯌꯣꯠꯅ ꯁꯤꯜꯂꯛꯄ ꯑꯗꯨꯅ ꯌꯨꯝꯁꯤ ꯇꯥꯏꯜ ꯅꯨꯡ ꯂꯣꯏꯅ ꯊꯥꯔꯛꯄ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯎꯆꯤꯁꯤ ꯂꯩꯕꯒꯤ ꯆꯥꯡꯁꯦ ꯃꯤꯑꯣꯏꯕꯒ ꯂꯩꯃꯤꯟꯅꯔꯝꯕ ꯌꯨꯝꯗꯗꯤ ꯑꯣꯖꯥ ꯈꯔ ꯑꯗꯨꯝ ꯋꯥꯠꯂꯛꯑꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯈꯔ ꯋꯥꯠꯂꯛꯑꯦ ꯆꯞ ꯃꯥꯟꯅꯅ ꯑꯃꯨꯛꯁꯨ ꯂꯝꯕꯤꯒꯤꯗ ꯑꯩꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯆꯥꯅꯕ ꯐꯠꯇꯕ ꯈꯨꯟꯗꯣꯛꯄꯗꯣ ꯑꯗꯨꯗ ꯃꯣꯏꯁꯦ ꯁꯩꯗꯥꯡꯉꯒ ꯍꯤꯡꯉꯝꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛꯁꯦ ꯂꯝꯕꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯥꯟꯈ꯭ꯔꯦ ꯂꯝꯕꯤꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯤꯑꯣꯏꯕꯒꯤ ꯐꯠꯇꯕ ꯃꯐꯝꯁꯤꯡꯁꯦ ꯈꯨꯟꯗꯣꯛꯐꯝꯁꯦ ꯇꯥꯡꯁꯤꯜꯂꯛꯄ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯒꯤ ꯀꯣꯟꯁꯦꯞꯇ ꯂꯥꯛꯄꯗꯒꯤ ꯒꯥꯔꯤꯒꯨꯝꯕꯗ ꯈꯣꯠꯄꯗ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯗꯝꯄꯤꯡ ꯇꯧꯁꯤꯜꯂꯒ ꯑꯗꯨꯅ ꯑꯃꯨꯛ ꯄꯨꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯟꯁꯤꯅꯦꯔꯦꯇꯔꯒꯨꯝꯕ ꯄ꯭ꯂꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯅ ꯎꯆꯤꯁꯤꯡꯁꯤꯅ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛꯁꯦ ꯊꯤꯅꯕ ꯑꯗꯨꯒ ꯃꯤꯑꯣꯏꯕꯒ ꯂꯣꯏꯅꯔꯝꯃꯤꯁꯦ ꯃꯆꯤꯟꯖꯥꯛ ꯊꯤꯅꯕꯒꯤ ꯉꯁꯥꯏ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯗꯅ ꯑꯣꯖꯥ ꯑꯗꯣ ꯃꯆꯤꯟꯖꯥꯛꯁꯦ ꯂꯩꯔꯛꯇꯕ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯂꯩꯔꯛꯇꯕꯅ ꯃꯔꯝ ꯑꯣꯏꯔꯗꯅ ꯎꯆꯤꯁꯤ ꯃꯤꯑꯣꯏꯕꯒ ꯅꯛꯅꯔꯝꯕ ꯃꯈꯜꯒꯤ ꯎꯆꯤꯁꯤꯗꯤ ꯈꯔ ꯃꯈꯩꯗꯤ ꯃꯥꯡꯉꯝꯒꯅꯦꯕ ꯑꯣꯖꯥ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯏꯜꯗ ꯎꯃꯪꯗ ꯂꯩꯔꯝꯕ ꯑꯆꯧ ꯑꯆꯧꯕ ꯎꯆꯤꯗꯣ ꯑꯗꯨ ꯈꯛꯇ ꯅꯠꯇꯗꯤ ꯈꯔ ꯂꯩꯔꯒꯗꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯎꯆꯤꯁꯤ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯎꯆꯤꯁꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯃꯥꯡꯈ꯭ꯔꯗꯤ ꯃꯁꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯗ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯏꯝꯄꯦꯛ ꯂꯥꯛꯄ ꯌꯥꯏꯅ ꯑꯣꯖꯥꯅ ꯈꯟꯕꯤꯔꯦ ꯍꯣꯏ ꯌꯥꯝꯅ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯑꯔꯕꯅꯥꯏꯖꯦꯁꯟ ꯇꯧꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯈꯪꯗꯦ ꯗ꯭ꯔꯦꯅꯦꯖ ꯈꯪꯗꯦ ꯍ꯭ꯌꯨꯃꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯂꯤꯡ ꯀꯣꯂꯣꯅꯤꯁ ꯈꯪꯗꯦ ꯑꯦꯚ꯭ꯔꯤꯊꯤꯡ ꯇꯧꯔꯛꯄꯁꯤꯅ ꯎꯆꯤꯁꯤꯡꯁꯤꯒꯤ ꯁꯦꯇꯜ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝꯗꯣ ꯌꯥꯝ ꯍꯟꯊꯔꯦ ꯑꯗꯨꯅ ꯍꯟꯊꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯁꯤꯟꯕ ꯃꯥꯏꯒ꯭ꯔꯦꯁꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯍꯤꯡꯅꯕꯒꯤꯗꯃꯛ ꯎꯆꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯃꯆꯤꯟꯖꯥꯛꯁꯤ ꯃꯆꯤꯟꯖꯥꯛ ꯋꯥꯠꯂꯛꯄꯁꯤꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯇ ꯀꯔꯤ ꯑꯣꯏꯔꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯤꯛꯄꯤ ꯃꯆꯥ ꯅꯠꯇ꯭ꯔꯒ ꯁꯤꯛꯄꯤ ꯈꯔ ꯆꯥꯎꯕꯁꯤꯡꯁꯦ ꯐꯥꯔꯒ ꯆꯥꯈꯠꯂꯛꯑꯦ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯐꯨꯗ ꯆꯦꯟꯁꯦ ꯆꯦꯟꯖ ꯇꯧꯔꯛꯑꯦꯕ ꯑꯗꯨꯗꯨꯅ ꯎꯆꯤꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯛꯄꯤꯗ ꯌꯥꯎꯔꯝꯕ ꯃꯍꯤꯛ ꯃꯇꯥ ꯀꯌꯥ ꯑꯃ ꯍꯧꯖꯤꯛꯀꯤ ꯎꯆꯤꯁꯤꯗ ꯄꯨꯁꯜꯂꯛꯑꯦ ꯑꯗꯨ ꯎꯆꯤꯒ ꯃꯤꯑꯣꯏꯕꯒꯗꯤ ꯑꯃꯨꯛ ꯌꯥꯝ ꯅꯛꯅꯕꯅꯤ나 ꯂꯩꯅꯥ ꯇꯤꯟꯅꯥꯁꯦ ꯃꯤꯑꯣꯏꯕꯗ ꯑꯃꯨꯛ ꯄꯨꯔꯛꯄ ꯁ꯭ꯄꯤꯟ ꯑꯣꯚꯔ ꯑꯃꯨꯛ ꯇꯧꯔꯛꯄꯒꯤ ꯆꯥꯟꯁ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯑꯔꯕꯅꯥꯏꯖꯦꯁꯟꯁꯤꯅ ꯑꯗꯨꯒ ꯌꯦꯁ ꯑꯃꯔꯣꯝꯗ ꯌꯦꯡꯉꯨꯔꯒꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯁꯦꯇꯜ ꯇꯧꯔꯒ ꯀꯗꯥꯏꯗꯅꯣꯃ ꯂꯩꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯨꯗ ꯆꯦꯟꯁꯤ ꯆꯦꯟꯖ ꯇꯧꯔꯛꯄꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯗ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯝꯕꯤ ꯑꯃꯗ ꯍꯦꯟꯅ ꯄꯨꯁꯜꯂꯛꯑꯦ ꯍꯥꯏꯕ ꯌꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯗꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯎꯆꯤꯁꯤꯡꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯉꯝꯕꯁꯤ ꯂꯩꯍꯧꯒꯗꯧꯕ ꯉꯝꯗꯕꯈꯩꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯥꯎꯠꯁꯀꯔꯠꯇ ꯆꯠꯈꯤꯕ ꯃꯥꯏꯒ꯭ꯔꯦꯁꯟ ꯇꯧꯕ ꯑꯃ ꯇꯥꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒꯅ ꯃꯤꯑꯣꯏꯕꯁꯤ ꯑꯩꯈꯣꯏ ꯏꯟꯚꯥꯏꯔꯟꯃꯦꯟꯁꯤꯗ ꯍꯤꯡꯕꯁꯤꯗ ꯃꯈꯣꯏꯒꯤ ꯐꯨꯗ ꯆꯦꯟꯁꯤꯡꯗꯣ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯅ ꯊꯨꯒꯥꯏꯕꯁꯤꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯑꯦꯅꯤ ꯗꯤꯖꯤꯁ ꯁꯥꯊꯤꯕ ꯂꯩꯅꯥ ꯅꯨꯡꯅꯥ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯑꯣꯏ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯎꯆꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯐꯨꯗ ꯆꯦꯟꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇ꯭ꯔꯣꯐꯤꯛ ꯂꯦꯕꯦꯜ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗꯒꯤ ꯎꯆꯤꯁꯤꯡꯁꯦ ꯇꯞꯅ ꯇꯞꯅ ꯃꯤꯑꯣꯏꯕ ꯑꯔꯕꯅꯥꯏꯖꯦꯁꯟ ꯇꯧꯔꯛꯄ ꯃꯤꯑꯣꯏꯕ ꯆꯥꯎꯈꯠꯂꯛꯄꯗꯒꯤ ꯎꯆꯤꯁꯤꯡꯁꯦ ꯀꯩꯒꯨꯝꯕ ꯃꯥꯡꯈꯤ ꯇꯥꯔꯒꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯂꯤꯟ ꯑꯦꯅꯤ ꯃꯀꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯔꯛꯑꯔꯣꯏ ꯑꯗꯨꯅ ꯑꯣꯕꯤꯌꯁꯂꯤ ꯎꯆꯤꯗꯨꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯂꯤꯟꯗꯨꯅꯁꯨ ꯃꯈꯣꯏ ꯃꯆꯤꯟꯖꯥꯛꯇꯤ ꯆꯥꯗ ꯌꯥꯗꯕꯅꯤꯅ ꯑꯇꯣꯞꯄ ꯌꯥꯝ ꯆꯥꯎꯕ ꯍꯧꯗꯣꯡꯅꯤ ꯈꯪꯗꯦ ꯍꯧꯗꯣꯡ ꯃꯆꯥꯅꯤ ꯈꯪꯗꯦ ꯃꯊꯪ ꯆꯥꯔꯛꯑꯒ ꯉꯁꯥꯏꯒꯤ ꯍꯥꯏꯔꯤꯕ ꯐꯨꯗ ꯆꯦꯟꯁꯦ ꯌꯥꯝꯅ ꯗꯤꯁꯇꯔꯕ ꯇꯧꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ Uchi Amadi Makhoigi Suthang Paring Neinaba haiba hiramsida Department of Zoology Dhananjoy University Imphal Assistant Professor oina thau puriba Dr. Chingangbam Dhananjoy ga Ekhoigi Mihut Raichanda Chingtham ga unaduna wari saba tahanjakibaga loinana ngasige Science Magazine lanthokjaba matang asta loizari mathang leipang pokpa numit pungkham asimakta da amuk phangbigani Science Magazine